Hello guys, ngasi su akhagi asengba thokhiba bhoot ki haibadi lai gi wari ama poduna laksari wari se kamaina tawbage habadu mayam puna taminasi mayam puna khangminasi. Ai chahi kun sujare ai yamna normal oina lay adubu ai gi punsidi normal sungoi oide wari si ngasi dagi chahi kharagi mamangi wari ni thabak tawringai angakpa thodokta thengna khibani ai building amada security guard ama oiraga laibani building du yamna su chawi ai haina lijare se mangonda thokiba wari do ai oina lijabani ko ai na hairaga ado building sing do akoi gi ren oina loina thambane ba mi mayam singsu building gi room sing do leiraga makoi gi tongan ba salon na chingba beauty parlor na chingba dukan ke hama hang nei ba nungthang ama pung tara taba adwaidani ai nungtigi tawbagum security desk aduda fammaga laye matam aduda aina nupi ama yam kanna aigi maikai da chelakpa oki ai mahak pu khangi aikoi gi building adugi third floor da magi beauty parlor ama hang bane mahakna aigi manakta lakpagi sapam do magi expression magi body language to ubada mangonda karigumba amadi thoi haiba aina khangki building do asengbagi di pung mapan hek tabaga lon bane ai mangonda hangge tawi aina wahang hangba fawa loidringai mahakna haire kaino khangdi aigi parlor da kanagumba ama leiba male dan hairakhiba mahakna haibada ai parlor thong lolingai manungda kanagumba ama kharasu lehoba male haidana tamaki maduda aina aigi partner aduda security desk adu senana ba haidana hairame aduga nupi duga loinana check tawba laki aikone hek beauty parlor da yobaga parlor na manungdugi store room gi thong do masa mathanda hairaga thingjan thirami yengbada kudakta kanagumba ama changkiba male room aduda kanagumba ama changkiba male aina madu hek ubaga aisu security sida lei kanano changkredo thoglo dan hai adubu kanamta tholakhide madudagi aina room aduda parlor pumbaduga check tawre adubu mafam adudadi kanamta leiram khide parlor dugi changfam ama khak lei tokfam ama khak lei aina mamangda hangiba wahangdugi pakum amata su phangide kanana storeroom gi thong do thingjan gi maba khangde ba nimitu hauna tongan ba ang pa thodok kaya ma tholaki customer sing dagi tongan ba complaint sing taki kharana haibada building gi room ama dagi makhol kaya ama tai nukti gi complaint tawbasu hengalaki mayam desu thawong do thengnabagi kiba phawbagi complaint tawjari ne haba khangye nongma pung ani tarakpa adwaida mafam aduda angakpa thodok ama thoki ai building dugi fifth floor da thabak tawduna leibani matamduda naha oiba nupi amaga atopa miyoi kharaga lakminaduna complaint tawraki building asigi exit ta kanagumba amana kinna thilai physically attack tawr in hairaki aina kanana no haidana hangba matamdadi aingonda kinna thilai haido uba phangdaba force amadagi nena adumaina tamib ai moina ngangi singdo karino haiba khangde adubu maga lakminaba miyoi singduna aikoina su mitmakna uhawen hairaki makoina aingonda fajana gyan tanaba hairaki nupi sida invisible force amana attack torpani haidan ai thajaba sungamdi adubu ai karino na dikhalle adubu ai ningsinge aikoi gi building gi exit ta security camera ama thet pani habadu ningsingak pai tare ai yam thuna security room aduda change footage adubu check tawe nayak thiraba matungda makoina haigi bu wari dugi clip to fangkhiba wam haijo haiba taragadi mayam ai bhoot gumbase thajagante oidaba ngaktene na khalle adubu aina camera footage aduda urido aina witness tawkhribado madu ubadadi aingonda thajaba natana atopa makhal amatagi option amata laikhide security room aduda lairiba security singsu aikoi punna footage to yengbadadi aikoi tu chungkiba khanghode video asigi matangda aina aigi family da hai adubu kana amatana aigi wando thajabi khide makhoi thajadabana maram oiraga proof se aina thamjanbane makhoi na waridu thajadaba matamda video do utpadadi makhoi dasu answer amata laikide mayam karino aikoina mayam hojik ukarida video se uraga thajadaba misaktu akiba khangdaba miyoi oirani wari se asengbani haiduna clip siga loina na phangkhibani security masana upload tawba clip ni video asina nupi aduda thoki hariba mayam dasu achumbani habaje khangke adu karigumba security camera je thelamdri haina khallase nupidugi wadu kanana thajabiramgani adubu miyoi asina thajana ba haiduna proof ka loina na upload tawre sida thajadana bagi marambu kari lei
Masida thajadana karamba wari bu thajadoi aduga ani suba wari se mu mayam puna taminase haujikan je office ta thabak yamna su chel ngarang ngarang su ai office ki thabak tawbada busy yamna oi thabak tawringai de su ngasidi imana call hanjan hanjana tawraki mahak adumna sungtaw tawdabani adubu karigino khangde numito pangtaw da tawri aina imada kaigino call yamna tawra ido haidana message thai maduda ima su message hale imana ayuki matamda voicemail ado mangonda laki voicemail do magi mapa haibadi aigina pupu haitare mahakinen hai mail dusu number khangdaba yamna angakpa number amadagi lakpani su hairi number do yamna su tongali number do zero ngaktani atopa values amata yauti adubu khwaitagi hena ngaiba wafamdi aigi pupu do chahi kaya amagi mamangda laikhidre ai ahanbadadi imagi wado thajadeba adubu mahakna phone do speaker da thadu voice oina tahalakhibe aina voice mail do hek tabagadi ai kiba phawe makhonduna amuk hena ai buki halleba makha tabadi ai thabak sing do thuna loisale aduga ai yumda halle yumda halaga fajana makhondo taba matamdadi khonjel do pupugi ne ai maga yamna close oirami aduna magi makhol aina fajana khangba ngame ai laikhidraba pupugi voice sing do tabada ngak tabangam de voice mail aduda mahakna hai karbu wado maduduna ai ahin kayano matumba yakidi hoi voice record ka video ge sound ga khenabadi leibani adubu masi asengba gi pupu gi khonjel ne ai magi khonjel fajana khange mahakna imada ai nangi father ni ai nanga pau fauna na bagi damakta tawrakpani dana hai madu tabada ai amukasu khatleb masi thaina gi voice mail oiram gadra aduga mahakna kona feature gi damakta set tawramba oiridra haidana domaina khalle aduga ai asumna su tawba yabra haina su khalle voice mail du thajo haiba ai sungya ya de aduduna ai tongan tongan ba laithokpa yaba wa kaya amasu sijina ki adubu aina fanayamna laithokpa taraga su incident asina ai aroi bida ki hen ki punsida asumna ki ba amuk phawa yawkhidri bane mayam warisigi maramdadi kari haibe magi grandpa saraga thaina gi voice mail do thajanduna prank tawba oiriba jala adubu fare masidi experience tawbagi wa khaktani audio recording dugi maramda haiba taragadi technical reason natragana philosophical reason gumba leramba yai adu de khone khangba ngamdre message tu so khone du pare dana ai khone yam ka hena khanjaluraga su madugi answer di ka masa mathan tholakane haitare masigi paranormal activities sa thokpagi possibility di wange mayam ngasigi video se kamai tawbagi habado comment soiden habiro wari se ta matamda adom kari haina react tawgi habado su comment habiro Asengba wari hapchaba matamda kanagumba amatagi mafamda sokadaba amadi kanagumba amatagi mafamda lana khanbagi wakalonda hapchaba amta lejade loinana wari siliba matamda soikiba lankiba yarogasu mayamna soidana ngapigane habagi thajabada thamjari asigumlaba aikhoigi yamna interesting oiba boot ki boiro amagi boiro di any wari aikhoigi channel asida tabining beleragadi aikoina wari ana ono bathagalakpa ngaiduna leibi habje thamjabaga loinana masigi damakta di kainarsi mathangi wari da mayam puna thengnarsi ya fare